ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯑꯃꯃꯝ ꯂꯣꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯪꯕ ꯃꯑꯣꯡꯗ ꯈꯨꯠ ꯍꯩꯅ ꯁꯦꯝꯃꯛꯈꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯅꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯧꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯌꯥꯝ ꯕꯤꯠ ꯂꯩꯕ ꯋꯥ 90꯫ ꯃꯤꯔꯣꯟꯕ ꯊꯥ 3 ꯈꯛꯀꯤ ꯃꯅꯨꯡꯗ ꯄꯨꯛꯅꯨꯡꯒꯤ ꯑꯉꯥꯡꯁꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯥꯕ ꯍꯧꯔꯛꯏ, ꯌꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯥꯡꯆꯠꯇ ꯍꯨꯏ ꯑꯃꯗ ꯂꯩꯕ ꯍꯨꯏꯔꯤ ꯇꯨꯝꯅ ꯍꯥꯠꯄ ꯌꯥꯕ ꯆꯥꯡꯒꯤ ꯁꯜꯐꯔ ꯌꯥꯎꯏ, ꯄꯦꯟꯁꯤꯜ 900 ꯂꯣꯝ ꯁꯥꯕ ꯌꯥꯗꯧ ꯆꯥꯡꯒꯤ ꯀꯥꯔꯕꯟ ꯌꯥꯎꯏ, ꯍꯛꯆꯥꯡ ꯁꯥꯄꯣꯟ 9 ꯁꯥꯕ ꯌꯥꯗꯧ ꯆꯥꯡꯒꯤ ꯐꯦꯠ ꯌꯥꯎꯏ, ꯁꯤꯒꯨꯝꯕ ꯁꯥꯟꯅꯄꯣꯠꯀꯤ ꯇꯣꯞ ꯃꯆꯥ ꯑꯃ ꯕꯥꯡ ꯂꯥꯎꯅ ꯀꯥꯞꯊꯣꯛꯈꯤ ꯌꯥꯗꯧ ꯆꯥꯡꯒꯤ ꯄꯣꯇꯥꯁꯤꯌꯝ ꯌꯥꯎꯏ, ꯑꯗꯨꯒ ꯂꯤꯇꯔ 50ꯒꯤ ꯕꯦꯔꯦꯜ ꯑꯃ ꯄꯨꯡꯊꯟ ꯊꯟꯅ ꯍꯩꯖꯤꯟꯕ ꯌꯥꯒꯗꯕ ꯆꯥꯡꯒꯤ ꯏꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ꯫ ꯈꯨꯠ ꯌꯦꯠ ꯍꯩꯅꯕ ꯃꯤꯁꯤꯡꯅ ꯈꯨꯠ ꯑꯣꯏ ꯍꯩꯅꯕ ꯃꯤꯁꯤꯡꯗꯒꯤ ꯆꯥꯡꯆꯠꯇ ꯆꯍꯤ 9 ꯂꯣꯝ ꯁꯥꯡꯗꯣꯛꯅ ꯍꯤꯡꯒꯜꯂꯤ, ꯄꯨꯟꯁꯤꯒꯜꯂꯤ꯫ ꯀꯤꯁ ꯇꯧꯅꯕꯅ ꯑꯗꯣꯝꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯃꯤꯅꯤꯠ ꯑꯃꯗ 100ꯗꯒꯤ 100 ꯍꯦꯟꯕ ꯐꯥꯎ ꯈꯞꯆꯜꯍꯜꯂꯛꯄ ꯉꯝꯃꯤ꯫ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯏ ꯎꯇꯣꯡ ꯃꯈꯜ ꯀꯄꯤꯂꯔꯤ ꯑꯁꯤ ꯃꯁꯤ ꯃꯤꯂꯤꯌꯟ 300 ꯂꯣꯝ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤ ꯑꯃꯒꯤ ꯃꯅꯤꯡꯗ ꯑꯃ ꯃꯊꯪ ꯁꯨꯝ ꯀꯤꯁꯤꯟꯅꯔꯒꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯀꯤ ꯑꯄꯥꯛꯄꯒ ꯃꯥꯟꯅꯕꯗꯨꯒꯨꯝꯕ ꯑꯁꯥꯡꯕ ꯑꯃ ꯐꯪꯒꯅꯤ, ꯊꯣꯛꯀꯅꯤ꯫ ꯃꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ 2ꯗꯤ ꯃꯣꯏꯅ ꯆꯨꯞꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯀꯣꯛꯇꯨ ꯌꯦꯠꯂꯣꯝꯗ ꯅꯣꯟꯊꯁꯤꯜꯂꯤ, ꯆꯦꯞꯁꯤꯜꯂꯤ꯫ ꯏꯒꯤ ꯁꯄ꯭ꯂꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯁꯤꯅꯤ, ꯃꯥ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯑꯣꯛꯁꯤꯖꯦꯟ ꯒꯥꯁꯁꯤ ꯅꯨꯡꯁꯤꯠꯇꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯐꯪꯏ, ꯂꯧꯁꯤꯜꯂꯤ꯫ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛꯀꯥꯟ ꯐꯣꯟꯒꯤ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯩꯖ ꯁꯤꯡꯖꯔꯒꯗꯤ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁꯇꯒꯤ ꯁ꯭ꯇꯦꯕꯜ ꯏꯟꯀꯝ ꯇꯥꯟꯕ ꯌꯥꯏ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗꯒꯤ ꯑꯗꯨꯝ ꯇꯥꯟꯕꯁꯨ ꯌꯥꯗꯣꯔꯤꯅꯤ꯫ ꯁꯤꯒꯤ ꯁꯦꯟꯗꯣꯡ ꯈꯨꯇꯥꯟꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯕꯤꯂꯤꯌꯟ ꯀꯌꯥꯅ ꯗ ꯃꯣꯁꯠ ꯇ꯭ꯔꯁꯇꯦꯗ ꯁ꯭ꯄꯣꯔꯠꯁ ꯕꯨꯛ ꯑꯣꯏꯔꯕ 1xBetꯇꯒꯤ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯣꯏꯔꯛꯄꯩ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕ, ꯁꯦꯜꯁꯨ ꯌꯥꯝ ꯊꯨꯅꯃꯛ ꯁꯠꯇꯣꯛꯄ ꯌꯥꯕ, ꯇꯣꯞ ꯏꯚꯦꯟꯠꯁꯤꯡꯗ ꯔꯤꯛꯁ ꯐ꯭ꯔꯤ ꯑꯣꯏꯅ ꯕꯦꯠ ꯇꯧꯕꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯦꯞꯅꯤ꯫ ꯗꯤꯁꯦꯝꯕꯔ ꯃꯅꯨꯡꯁꯤꯗ ꯀ꯭ꯔꯤꯀꯦꯠ ꯃꯦꯆꯦꯁ, ꯕꯤꯒ ꯕꯦꯁ ꯂꯤꯒ, ꯇꯦꯁꯠ ꯃꯦꯆꯦꯁ ꯑꯃꯗꯤ ODIꯗ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯌꯦꯡꯅꯕ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯄꯩꯗꯨꯅ ꯊꯝꯖꯔꯤ꯫ 1xBetꯇ ꯑꯗꯣꯝꯅ ꯇꯧꯗꯣꯏꯁꯤ ꯂꯥꯏꯚ ꯃꯦꯆꯁꯤꯡ ꯌꯦꯡꯉꯒ ꯁ꯭ꯀꯣꯔ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯒ ꯕꯦꯠ ꯇꯧꯕꯩ ꯋꯥꯅꯤ꯫ ꯁꯤꯗ ꯁꯦꯟꯗꯣꯡ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯇꯩ ꯃꯈꯜ ꯃꯊꯦꯜ ꯒꯦꯝꯁ ꯀꯌꯥ ꯑꯃꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯋꯥꯟ ꯃꯣꯔ ꯊꯤꯡ, ꯁꯤꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗꯁꯤ ꯁꯤꯖꯤꯟꯅꯔ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯑꯗꯣꯝꯒꯤ ꯐꯥꯔꯁꯠ ꯗꯤꯄꯣꯖꯤꯠꯇ ꯗꯥꯎꯕꯨ ꯂꯩꯔꯒꯗꯤ ₹43,000 ꯐꯥꯎ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯔꯤ꯫ ꯂꯤꯡꯛ ꯑꯃꯗꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ ꯄꯤꯟ ꯀꯃꯦꯟꯠꯇꯒꯤ ꯐꯪꯕꯤꯒꯅꯤ꯫ ꯕ꯭ꯔꯦꯟ ꯃꯥꯒꯤ ꯁꯤꯡꯂꯤꯁꯤꯡꯗ ꯊꯥꯗꯣꯔꯛꯄ ꯁꯤꯒꯅꯦꯜ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 274ꯒꯤ ꯆꯥꯡꯗ ꯌꯥꯡꯏ꯫ ꯁꯤꯃꯛꯇꯤ ꯑꯌꯥꯡꯕꯤ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯑꯌꯥꯡꯕ ꯑꯗꯨꯅꯤ꯫ ꯄ꯭ꯂꯦꯟ ꯇꯣꯡꯂꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯝ ꯍꯧꯒꯠꯄꯒꯤ ꯈꯣꯡꯖꯦꯜꯁꯤ, ꯔꯦꯠꯁꯤ ꯗꯕꯜꯗ ꯊꯨꯒꯠꯂꯤ꯫ ꯁꯤꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤ ꯇꯥꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁꯦꯜ 50,000ꯗꯤ ꯁꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯍꯨꯠꯁꯨ ꯑꯅꯧꯕ ꯁꯦꯜꯁꯤꯡ ꯑꯃꯨꯛ ꯁꯤꯟꯖꯤꯟꯕꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝꯁꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕꯗ ꯀꯥꯏꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯑꯁꯤꯗ ꯃꯪꯉꯤꯕ ꯃꯪ 90%ꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ, ꯉꯝꯗꯦ꯫ ꯆꯍꯤ 4ꯒꯤ ꯑꯉꯥꯡ ꯑꯃꯅ ꯆꯥꯡꯆꯠꯇ ꯋꯥꯍꯪ 150 ꯍꯪꯒꯜꯂꯤ꯫ ꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯕꯩꯅꯣ? ꯀꯤꯁ ꯇꯧꯅꯕ ꯃꯇꯝꯗ ꯑꯃꯗ ꯕꯦꯛꯇꯦꯔꯤꯌꯥ 239 ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯩ꯫ ꯃꯇꯥꯡꯁꯤꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯕꯦꯛꯇꯦꯔꯤꯌꯥ 95%ꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯆꯨꯝꯕ ꯑꯇꯤꯡꯕ ꯂꯩ ꯌꯦꯛꯄ ꯉꯝꯕ ꯖꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯑꯗꯣꯝꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄ ꯃꯇꯝꯗ ꯃꯁꯜ 18 ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯇꯨꯅ ꯁꯥꯎꯕ ꯃꯇꯝꯗꯅ ꯃꯁꯜ 94 ꯁꯤꯖꯤꯟꯅꯩ꯫ ꯄꯥꯝꯕꯤ ꯁꯤꯡꯕꯤꯅ ꯌꯦꯅꯤꯡ ꯊꯥꯗꯅ ꯍꯦꯟꯅ ꯖꯔ ꯆꯥꯎꯈꯠꯄꯒꯨꯝ ꯌꯦꯅꯤꯡ ꯍꯨꯜꯍꯧꯕꯒꯨꯝ ꯑꯉꯥꯡꯁꯨ ꯌꯦꯅꯤꯡ ꯊꯥꯗꯅ ꯍꯦꯟꯅ ꯆꯥꯎꯔꯩ ꯀꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯑꯋꯥꯡꯕꯗꯨ ꯑꯌꯨꯛꯅ, ꯅꯨꯡꯊꯤꯜ, ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤꯗꯤ ꯃꯤꯂꯤꯃꯤꯇꯔ 9ꯒꯤ ꯆꯥꯡ ꯋꯥꯡꯕ ꯍꯦꯟꯒꯜꯂꯤ꯫ ꯁꯤꯒꯤ ꯆꯥꯔꯜꯁ ꯑꯣꯁꯕꯣꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯍꯤ 4 ꯈꯛꯀꯤ ꯃꯅꯨꯡꯗ ꯄꯨꯛꯅꯨꯡꯒꯤ ꯑꯉꯥꯡꯁꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯇꯥꯕ ꯍꯧꯔꯛꯏ, ꯌꯥꯎꯔꯛꯏ꯫ ꯑꯗꯣꯝꯒꯤ ꯑꯋꯥꯡꯕꯗꯨ ꯑꯌꯨꯛꯅ, ꯅꯨꯡꯊꯤꯜ, ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤꯗꯤ ꯃꯤꯂꯤꯃꯤꯇꯔ 9ꯒꯤ ꯆꯥꯡ ꯋꯥꯡꯕ ꯍꯦꯟꯒꯜꯂꯤ꯫ ꯁꯤꯒꯤ ꯆꯥꯔꯜꯁ ꯑꯣꯁꯕꯣꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯆꯍꯤ 69 ꯆꯨꯞꯅ ꯂꯦꯞꯇꯕꯤ ꯊꯛꯇꯣꯛꯈꯤ꯫
Mabu nainakhiba scientist na phongdorpada nupasna nongmada lishing kunmarirak thagokhi chahi humfuni panastadi mana thagom doisi 595,680,000 longi maya oini hairi nakong lengba ngamba misingi manungda amukta punna natabi tongan lengba ngambadi moi saruk ahum thupagi amakhaktani sok thingakpada phawbu ngambagi sakti sensitivity asi masi adongi chinbalna adongi khudon singdagi saruk cham hena wangi sensitive oiba yam satin heli chinbal thungbu uringna sakhini khutki khujinna khongi khongjindagi saruk marirom thugatna sangatli adongi heart ki size si adongi kin gi size ka adum manai sidi hana khangbu sadum yawbiromgani poglakpada angangi masasi saru chohum lumna sari aduga ahal amada yawriba saruna sumnai chani ga taruk khaktani adongi ye thangba thabombina oi thangba thabombidagi nungsit hena loksin mangammi nupagi hakchangda yawba khwai pipa cell asi sperm cells ni ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯈꯛꯇꯗ ꯕꯦꯛꯇꯦꯔꯤꯌꯥ 90,000 ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯠ ꯑꯣꯏ ꯍꯩꯅꯕ ꯃꯤꯑꯣꯏ ꯂꯥꯛ ꯀꯨꯟ ꯂꯣꯝꯗꯤ ꯈꯨꯠ ꯌꯦꯠ ꯍꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯁꯥꯔꯛꯄ ꯃꯁꯤꯟꯁꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯥꯡꯆꯠꯇ ꯅꯣꯡꯃꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ 18,000 ꯇꯧꯏ ꯆꯥꯡꯆꯠꯇ ꯅꯨꯄꯥꯅ ꯅꯨꯄꯤꯗꯒꯤ ꯃꯤꯠ ꯊꯨꯅ ꯀꯞꯄ ꯍꯦꯜꯂꯤ ꯖꯔꯃꯟ ꯔꯤꯁꯔꯆꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡꯏꯟꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁꯁꯤ ꯃꯁꯤ ꯑꯇꯩ ꯅꯨꯃꯤꯠꯁꯤꯡꯗꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅ ꯏꯍꯦꯟꯅ ꯍꯦꯜꯂꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗ ꯃꯍꯥꯎ ꯈꯪꯅꯕ ꯇꯦꯁ ꯕꯔꯗ 2,000 ꯗꯒꯤ 9,000 ꯐꯥꯎꯒꯤ ꯃꯔꯛꯇ ꯌꯥꯎꯏ ꯍꯟꯗꯛꯇꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯖꯒꯦ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯒ ꯁꯨꯡꯆꯥ ꯆꯥꯗꯕꯒꯁꯤ ꯃꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯁꯤꯒꯅꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯇꯨꯝꯂꯤꯕ ꯈꯨꯟꯅꯥꯏ ꯅꯪꯒꯤ ꯆꯤꯡꯂꯩꯕꯥꯛ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯂꯣꯜꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10, 2023 ꯗꯒꯤ ꯍꯧꯔꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9, 2024 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯆꯒꯗꯧꯔꯤ ꯍꯧꯈꯤꯕ ꯃꯦ ꯇꯥꯡ 3 ꯍꯧꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯟꯕ ꯌꯦꯡꯊꯤꯅꯕꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯃꯔꯛꯇ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯕు ꯂꯥꯟꯕꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯍꯣꯝꯂꯦꯟ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞꯀꯤ ꯐꯤꯕꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ ꯑꯅꯤꯁꯨꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯕꯗꯣ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯐꯥꯎꯍꯟꯂꯤ ngasi ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯂꯅꯥꯏꯒꯤ ꯊꯧꯒꯥꯏ ꯅꯠꯇꯦ ꯃꯌꯥꯝ ꯍꯨꯞꯅ ꯄꯨꯟꯅ ꯊꯦꯡꯅꯕꯤꯅꯕꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯥꯡꯁꯤꯜꯂꯛꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯕ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯆꯠꯅ ꯂꯣꯟꯆꯠ ꯊꯛꯁꯤ ꯈꯥꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯃꯥꯡꯁꯤꯜꯂꯛꯂꯕ ꯃꯍꯧꯁꯥꯒꯤ ꯈꯜꯕꯨ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯍꯟꯕ amadi mayai kaaba nisagi mayokta lepa haiba wakhalon singsi puduna mangsilaklaba sotharaklaba lekha taraklaba khunai asibu kanjanar bogi achobo khongsak Manipur Youth League mayolna sinjaduna December tang 10 dagi January tang 8 phauba chachagadoriba aikhoigi anauba langongi paujel puba lamsang khongjat asi lanai gi nate mayam pumna makidamaktani masida mayam su saruk yaminasi mayam su yaubiyu lamsang khongjat asibu mai paknabagi damakta mayamna mateng pangbinaba nolukja